Siamon. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯄꯥꯕꯨꯡ ꯁꯦꯝ ꯕꯤꯔꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯟꯅ ꯊꯝꯖꯒꯦ ꯑꯗꯨꯗꯨꯒ ꯑꯉꯥꯡ ꯑꯅꯤꯁꯦ ꯁꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯅ ꯊꯝꯕꯤꯔꯤꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯒꯤ ꯑꯣꯏꯅ ꯄꯨꯡ 49ꯒꯤ ꯕꯟ ꯀꯧꯖꯕꯁꯤꯗ ꯑꯩꯈꯣꯏ ꯈꯦꯇꯤ ꯂꯩꯀꯥꯏ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯩꯈꯣꯏ ꯃꯔꯥ ꯄꯥꯏꯕꯤꯁꯤꯡ ꯄꯨꯟꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯟ ꯑꯁꯦ ꯁꯧꯒꯠꯆꯕꯅꯦ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯟꯅ ꯊꯝꯖꯒꯦ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯀꯤ ꯕꯟ ꯍꯥꯏꯔꯝꯕꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯂꯩꯀꯥꯏꯗ ꯂꯝꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯥꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯁꯤꯅ ꯍꯌꯦꯡꯗꯒꯤꯗꯤ ꯄꯨꯡ 49ꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯅ ꯊꯥꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯟ ꯑꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯔꯒ ꯃꯌꯥꯝ ꯑꯩꯈꯣই ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯩꯕꯤꯔꯤꯕ ꯂꯝꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕ ꯕꯟ ꯑꯗꯣ ꯇꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯖꯦꯑꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯗꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗꯒꯤ ꯍꯟꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯨꯝꯗ ꯊꯝꯖꯔꯤ